The GK channel bu miyeng tabiriba pumnamakpu Gorbachov na aham namakta taram na okchari. Miyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba bawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi. The instrument used for recording earthquake wave is A. Barograph, B. Hydrograph, C. Pantograph, D. Seismograph. Earthquake wave asi record taunaba khulai adu karambano. Ahanbada barograph, ani subada hydrograph, ahum subada pantograph, mari subada seismograph. Ngasigi ani suba wahang asidi. Earthquake are caused by A. Landslide, B. Denudation, C. Volcanic eruption, D. None of this. Earthquake asi karina thoan mano. Ahanbada landslide, ani subada denudation, ahum subada volcanic eruption, mari subada mathakta pallibasing asi amatta natti. Ngasigi ahum suba wahang asidi. Earthquake and volcanoes occurs mostly in A. Plateau region, B. Deep sea plains, C. Coastal region, D. Folded and faulted region. Earthquake amasung volcano asi karamba mafamdana hena thokanbagi. Ahanbada Plateau region, ani subada deep sea plains, ahum subada coastal region, mari subada folded and faulted region. Mathakta pankriba wahang ahum asigi adom-adomgi achumba paokhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paokhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung hairiba question ahum asigi achumba paokhum su mathangi video da haidokchagani. Loinana channel asida hairiba video asi numit khudingi numidangi pung 9 taba matamda thadokcharakani. Mamangi video da hangjakiba wahang ahum. Ahanbada fat content of milk decrease during A. Winter, B. Summer, C. Rainy season, D. None of this. Hairiba wahang asigi achumba paokhum na B. Summer ni. Ani suba wahang da earthquakes rarely occur in A. Alaska, B. Brazil, C. Mexico, D. New Zealand. Hairiba wahang asigi achumba paokhum na B. Brazil ni. Ahum suba wahang da caldera is a feature associated with A. Volcanoes, B. Earthquakes, C. Folding of rocks, D. Faulting of mountain. Hairiba wahang asigi achumba paokhum na A. Volcanoes ni. Ngasigi oinadi hairiba wahang sing asigi achumba paokhum pibirakpa miyoi adu yaudabana maram oirga hapchadre. Video asibu yengbiba amasung comment tawbibugidamak adombu thagatchari. Video tabiriba pumnamakna video asibu like taobirammu, share taobirammu, loinana channel asibu su mapung phaba channel ama oinabagidamakta subscribe taobirammu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.